ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯉꯁꯤ ꯍꯩꯁꯛ ꯃꯂꯦꯐꯝ ꯄꯥꯜꯆꯥ ꯀꯨꯝꯁꯤꯡ 1912 ꯂꯥꯡꯄꯟ ꯊꯥꯒꯤ 14ꯅꯤ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯈꯨꯃꯟ ꯏꯌꯨꯒꯤ ꯃꯇꯝꯗ ꯈꯨꯃꯟ ꯌꯦꯅꯤꯡꯕꯤꯕ ꯏꯍꯛꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯄꯣꯏꯔꯩ ꯂꯝꯗꯝ ꯑꯁꯤꯗ ꯊꯥ ꯉꯥꯟꯊꯥꯡ ꯈꯟꯕ ꯑꯁꯤ ꯎꯒꯅꯤ꯫ ꯍꯌꯦꯡ ꯆꯩꯆꯠ 8 ꯊꯥ 9 ꯃꯂꯦꯐꯝ ꯄꯥꯜꯆꯥ ꯀꯨꯝꯁꯤꯡ 1912 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯀꯪꯂꯩꯄꯥꯛꯇ ꯃꯤꯇꯩ ꯂꯩꯄꯥꯛ ꯄꯣꯏꯔꯩ ꯂꯝꯗꯝ ꯑꯁꯤꯗ ꯊꯥ ꯉꯥꯟꯊꯥꯡ ꯈꯟꯕ ꯑꯁꯤ ꯎꯒꯅꯤ꯫ ꯑꯗꯨꯅ ꯁꯤꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯒꯤ ꯍꯌꯦꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯒꯤ ꯊꯥ ꯉꯥꯟꯊꯥꯡ ꯂꯩꯄꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯉꯨ ꯊꯥꯡꯖꯤꯡ ꯂꯥꯏꯅꯅꯤ꯫ ꯅꯨꯡꯗꯥꯡ ꯄꯨꯡ 9ꯒ ꯃꯤꯀꯨꯞ 55 ꯅꯍꯨꯝ 55 ꯃꯁꯤꯗꯒꯤ ꯉꯥꯟꯊꯥꯡ ꯈꯟꯕ ꯑꯁꯤ ꯍꯧꯔꯒꯅꯦꯕ꯫ ꯍꯌꯦꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡ ꯄꯨꯡ 9ꯒ ꯃꯤꯀꯨꯞ 55 ꯅꯍꯨꯝ 55 ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯣꯟ ꯑꯇꯣꯞꯄꯒꯤ ꯂꯣꯟꯗ ꯄꯨꯡ 9ꯒ ꯃꯤꯅꯤꯠ 55 ꯁꯦꯀꯦꯟ 55 ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗ ꯊꯥ ꯉꯥꯟꯊꯥꯡ ꯈꯟꯕ ꯑꯁꯤ ꯎꯕ ꯍꯧꯔꯒꯅꯤ꯫ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯄꯨꯡ 12ꯒ ꯃꯤꯀꯨꯞ 13ꯗ ꯊꯥ ꯉꯥꯟꯊꯥꯡ ꯈꯟꯕ ꯑꯁꯤ ꯇꯪꯈꯥꯏ ꯆꯟꯕ ꯈꯣꯠꯄ ꯃꯁꯤ ꯂꯥꯛꯑꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯅꯣꯡꯖꯥꯏ ꯃꯇꯨꯡ ꯍꯌꯦꯡꯒꯤ ꯊꯥꯅꯤꯜ 25ꯅꯤ ꯄꯥꯟꯕ ꯑꯁꯤꯒꯤ ꯅꯣꯡꯖꯥꯏ ꯃꯇꯨꯡ ꯄꯨꯡ 19 ꯃꯤꯀꯨꯞ 28ꯗ ꯉꯥꯟꯊꯥꯡ ꯄꯨꯝꯅ ꯂꯥꯛꯄ ꯍꯧꯕ꯫ ꯑꯩꯈꯣꯏꯒꯤ ꯊꯥ ꯉꯥꯟꯊꯥꯡ ꯈꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯟꯗ꯭ꯔꯒꯣꯟ ꯂꯨꯅꯔ ꯏꯀ꯭ꯂꯤꯞꯁ ꯊꯣꯛꯄ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡꯒꯤ ꯅꯣꯡꯖꯥꯏ ꯃꯇꯨꯡ ꯄꯨꯡ 19ꯒ ꯃꯤꯅꯤꯠ 28ꯁꯦ ꯃꯁꯤꯗꯩꯁꯤꯗ ꯃꯁꯥꯁꯤ ꯄꯨꯝꯅ ꯂꯥꯛꯄ ꯄꯨꯔꯥ ꯇꯣꯇꯦꯜ ꯂꯨꯅꯔ ꯏꯀ꯭ꯂꯤꯞꯁ ꯍꯥꯏꯗꯨꯅꯤꯀꯣ ꯃꯁꯤ ꯊꯣꯛꯀꯅꯤ꯫ ꯑꯗꯨꯅ ꯁꯤꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯇꯦꯜ ꯂꯨꯅꯔ ꯏꯀ꯭ꯂꯤꯞꯁ ꯍꯥꯏꯕꯗꯤ ꯄꯨꯝꯅ ꯊꯥ ꯉꯥꯟꯊꯥꯡ ꯈꯟꯕ ꯑꯁꯦ ꯃꯁꯤ ꯂꯣꯏꯒꯗꯕ ꯄꯨꯡꯁꯤ ꯅꯣꯡꯖꯥꯏ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯄꯨꯡ 1ꯒ ꯃꯤꯀꯨꯞ 90 ꯆꯩꯆꯠ 9 ꯊꯥ 9 ꯄꯥꯜꯆꯥ 1912 ꯍꯥꯏꯕꯗꯤ ꯇꯥꯡ 9 ꯊꯥ 9 2025ꯀꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯆꯤꯡꯒꯩ ꯍꯨꯟꯕ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 90ꯁꯦ ꯃꯁꯤꯗꯩꯁꯤꯗ ꯊꯥ ꯉꯥꯟꯊꯥꯡ ꯈꯟꯕꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒꯅꯦꯕ꯫ ꯑꯗꯨꯅ ꯁꯤꯗ ꯃꯔꯝ ꯑꯗꯨꯅ ꯆꯩꯆꯠ 8 ꯊꯥ 9 ꯄꯥꯜꯆꯥ 1912ꯒꯤ ꯍꯥꯏꯕꯗꯤ ꯇꯥꯡ 8 ꯊꯥ 9 ꯁꯣꯛ 2015ꯒꯤ ꯅꯨꯡꯊꯤꯟ ꯄꯨꯡ 19ꯗꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝꯅꯆꯤꯡꯕ ꯑꯁꯤ ꯑꯐꯕ ꯊꯧꯔꯝꯅꯆꯤꯡꯕꯁꯤꯡꯁꯤ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯅꯃꯨꯡꯍꯦ ꯃꯥꯡꯈ꯭ꯔꯦ ꯁꯤꯅꯤꯀꯣ꯫ ꯑꯗꯨꯅ ꯁꯤꯗ ꯃꯁꯤ ꯊꯥꯡꯖꯤꯡ ꯂꯥꯏꯅ ꯇꯧꯍꯠꯂꯛꯄꯅꯤ ꯃꯁꯤꯅꯤ ꯍꯌꯦꯡ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯊꯣꯛ ꯇꯤꯟꯊꯧ ꯄꯥꯡꯊꯣꯛꯀꯗꯕ ꯑꯣꯏꯔꯒꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯉꯜꯂꯤꯉꯩ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄ ꯁ꯭ꯋꯥꯏꯗꯒꯤ ꯄꯨꯡ 4:30 ꯁ꯭ꯋꯥꯏꯗꯒꯤ ꯅꯨꯡꯊꯤꯟ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯟ ꯄꯨꯡ ꯌꯧꯗ꯭ꯔꯤꯉꯩ ꯑꯌꯨꯛꯀꯤ ꯄꯨꯡ 10:30 11 ꯃꯃꯥꯡꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯂꯥꯡꯕꯟ ꯊꯥꯒꯤ ꯑꯄꯣꯛꯄ ꯈꯨꯔꯨꯝꯕ ꯂꯥꯏ ꯂꯨꯛ ꯆꯟꯕ ꯈꯣꯠꯄ ꯑꯩꯈꯣꯏꯒꯤ ꯑꯇꯦꯟ ꯄꯣꯠ ꯂꯥꯡꯕ ꯈꯣꯠꯄ ꯋꯥꯀꯣꯡ ꯆꯤꯡꯒꯣꯡꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯄ ꯌꯥꯏ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯨꯡ 18ꯒꯤ ꯃꯇꯨꯡꯗꯒꯤ ꯄꯥꯡꯊꯣꯛꯄꯁꯤ ꯅꯛꯁꯟꯅꯔꯦ ꯃꯁꯤ ꯃꯥꯡꯕ ꯈꯣꯠꯄ ꯅꯛꯁꯟꯅꯔꯕꯅꯤꯅ ꯈꯤꯇꯪ ꯐꯕ ꯋꯥꯠꯂꯦ꯫ ꯑꯗꯨꯅ ꯆꯞ ꯆꯥꯅ ꯄꯨꯡ 19ꯗꯒꯤꯗꯤ ꯄꯨꯔꯥ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯁꯤꯗ ꯁꯦꯡꯉꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯡ 5ꯗꯒꯤ ꯄꯨꯡ 18 ꯐꯥꯎꯕꯁꯤꯗꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯌꯥꯏ ꯃꯁꯤꯅꯤ꯫ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ꯫